ꯂꯨꯀꯥꯝ ꯂꯩꯔꯛꯀꯤ ꯖꯒꯥꯗꯅꯤ ꯏꯁꯤꯡ ꯊꯨꯝꯃꯤꯁꯦ ꯑꯍꯤꯡ ꯑꯃ ꯅꯣꯡ ꯆꯨꯕꯗ ꯁꯨꯃꯥꯏꯅ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯊꯨꯕꯗꯁꯨ ꯁꯦꯝꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯀꯅꯤ ꯑꯦꯛꯁꯤꯗꯦꯟꯗ ꯌꯦꯡꯉꯨ ꯐꯤꯕꯝꯁꯦ ꯐꯖꯗꯦꯍꯦ ꯁꯤꯗꯤ ꯉꯁꯤ ꯗꯦꯠ 28 ꯖꯨꯂꯥꯏ 2025ꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯒꯤ ꯐꯤꯕꯝꯅꯤ ꯌꯥꯝ ꯁꯥꯡꯅ ꯊꯨꯝꯕꯅꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯐꯔꯛꯇꯤ ꯇꯥꯔꯅꯤ ꯖꯒꯥꯁꯦ ꯊꯤꯜꯂꯛꯄꯗ ꯌꯥꯝꯅ ꯁꯥꯡꯅ ꯊꯨꯡꯕꯅꯤ ꯑꯥꯗ ꯃꯥꯡꯗ ꯎꯏꯁꯦ ꯍꯥꯏꯋꯦ ꯂꯝꯕꯤꯅꯤ ꯖꯤꯔꯤꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ ꯒꯥꯔꯤꯁꯨ ꯑꯌꯥꯝꯕ ꯌꯥꯒꯜꯂꯔꯣꯏ ꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝꯁꯦ ꯁꯣꯛꯑꯕ ꯂꯝꯕꯤꯅꯤ ꯁꯤꯅ ꯍꯥꯏꯋꯦ ꯂꯝꯕꯤꯅꯤ sina Nawenthon tagiduni sina ima kithen bazaar chakiduni sina lokame ke lambi ni paidagi fataba lambi highway lambi ni jiri chakibagi lambi oiduni yengo to kibanje ya dale lokta male athubada simbiu lambi se natadi accident ke ka thopa asi ana thopa yanna yaunagani